SIR gi Matungda Mizoram gi electoral roll da foreigner Amata Thengnadri CEO Mizoram da electoral roll gi SIR pangthoklaba matungda state asigi electoral roll da foreign nation Amata Thengnadri haina state asigi chief electoral officer Jerina Gupta na fongdokre wafam asi Mizoram gi electoral roll da foreigner kaya yawramle amasung atenba matam kharadi Mizoram gi mafam kharada voter masing khanghen hengalamle haibagi wafam kaya fongdoraktuna miyamda nungnangba pohalakpadagi CEO na singdorakibani mahakna hai chahi asigi me kunda hauraga mamang thagi kunipan fawba chathakiba Mizoram gi SIR mai pakna amasung mapung fana pangthoki SIR asida voter singda yanthokiba and enumeration form chada chama digitize tauki SIR gi saruk ama oina verification tawraba matungda Mizoram gi electoral roll dagi miyoi listing nifu taruki ning lauthoki haina fongdoki panba yabadi Mizoram gi mahairoi organization ama oiriba Mezo Jilai Pol State asigi changmang fruit na namna taba mafam singda atenba matam kharada voter chada chamaga kunma thoirom hengal amki haina fongdokiba laikrabani NJP gi wafam asi yungfam yaudabani hairaduna Garima Guftana state asida pangthokiba SIR asi chatna kanglon ngakna pangthokibani amasung SIR asina electoral roll mapum fana verify tawre electoral roll da foreign nation Amata Thengnadri haiki